Angangsang asidi aina takshagadoribasi class 6 ki Dipal suba latam da yaoriba Angangsingi mangtharaklaba masanna khara hyriba aduni hwjikki matamda akhoi angangsing asi sanaba kya phangdre aduna thainagi matamda lerba masanna khara sing asi amuk naina aduna yengba phai hybasi lai asida uli adu lai asina kari haidingli kari photokli haibadu ai mayagi mafamda tamjage adu ahanbada lai asigi horofada bracket manuda wahai khai rami masibu na pamnasi Angangsingi masanna makhal kaya lay mahausa na angangsing asi sanaramba masanna hwjikka yamna chauna khenarakle matamgi khongloi matungina masanna sing asi ayambana musilakle panba yaba masanna kharadi phibul habi chekte kotpi seboti khangnaba khulokpi sanaba asina singbani mahausa gi masanna kaya asibu hyriba mirol singda khanghanba kanagadi aduna Angangsingi masanna kharadang lokhatlaga makhoi gi kannaba kaya waring asida dinari aduna waring asi amu mayam kuna paminasi taiba malem asida miyoiba khunaina leirakdagi masa masagi natki machal kaya loinarei malsal singdugi marakta sana khotnaba asisu amadi khoi thaingai mamangda khoigi taibang lai semna pa matamdagi hona khoiji nat kyoiba kaya masana kya loinari aduga masana kaya sigi matungina sana khotnaba sisu amani haiba ko miyoiba haiba jibasi angangsu ahalsu ayamba matamda makhal makha kayagi masana sanaba pami Angangsingi maraktasu masana kaya marum lai nupi masa ngakta sanaba nupa masa ngakta sanaba loinana nupi masa nupa masa punna hotnaminnaba masana kaya ambusu lei makhal kaya gi masana singi manunda phibul habi chiri kapi seboti kaunabi kharasi lokhatpa yai hwjikki matamda mahausa gi masana sing ayamba tapna mangsilakli masana sing hasi mangsilakribagi maru aiba maramdi anoba mahai masing tambada pukning hena chaksilnarakpa asina angangsingda sanabagi matam phangaktabani adugi sumathakta eikhoi gi yumlai keirei yumbal keibal amadi sel thugi phibamgi matung ina matamgi oiba masana kaya asum nongmagi leptana puthorakli khutsa haibagi pambai puthorakpa adobo masana kaya buna hwjikki angangsingna thoine hena pamnarakli electric na saba makhal makayagi sanafot keithel de irai laina phangle rubber natragana plastic na saba nongbai hawa gari rail gari aeroplane makhal machu kayagi laidina singba kaya thorakpadagi thainagi achamba masana sing mangsilakle adugu bahausa gi masana singda kannada hakchang phagannaba masana kaya marum yauri makhoi sing adugi manunda miyoibagi poram unanaba budhi loksing chakhotnanaba masana kaya marum lei eikhoi gisu asigumba angangi oiba masana kaya marang kaina leremi kharadan amukninasi ahanbada phibul habi masana asi manipuri singi thajanabida malem asi semduna sada nauda samthanarabagi matang amaga yamna naksinai phibul habi hariba masana asi eikhoi malem ne seba matamdagi sada nauda samdorabagi matang aduga yamna naksinai haibani laning thawraniba anina taibangi tungi liklam samthanaba sanakiba taibang kumaigi saruk amagi mami masana asida dingthina tai asuna idami makhata basidi phibul habi hybasi phina matum tasimduna semlaga langduna amadi oktuna sanaba masana amani khoinga hawai pinga da kada ujahawi thani matamda suma masana si yamna sadarame hai sanagadoriba angangsing du michang haidoknaraga lamba semnagani lamba kanglup amana sagol sagani aduga eikhoina lepkani sagol sariba kangbu adugi mathakta
ꯑꯇꯣꯞꯄ ꯃꯤꯆꯪ ꯀꯥꯡꯕꯨ ꯑꯃꯅ ꯀꯨꯟꯊꯍꯜꯂꯒ ꯇꯣꯡꯒꯅꯤ ꯑꯁꯨꯝꯅ ꯂꯝꯕꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯥꯡꯕꯨ ꯑꯃꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯇꯣꯡꯗꯨꯅ ꯇꯨꯡꯗ ꯐꯤꯕꯨꯜ ꯑꯗꯨ ꯇꯣꯡꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯃꯗꯒꯤ ꯑꯃꯗ ꯂꯪꯒꯅꯤ ꯑꯁꯨꯝꯅ ꯁꯥꯟꯅꯩ ꯃꯈꯥ ꯇꯥꯕ ꯑꯁꯤꯗꯤ ꯂꯪꯕ ꯃꯇꯝꯗ ꯑꯣꯛꯅꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤꯗ ꯑꯣꯛꯄ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯆꯦꯟꯒꯅꯤ ꯃꯇꯝꯗꯨꯗ ꯁꯒꯣꯜ ꯁꯥꯔꯒ ꯑꯉꯥꯡ ꯑꯗꯨꯅ ꯐꯤꯕꯨꯜ ꯑꯗꯨ ꯃꯨꯜꯂꯒ ꯆꯦꯜꯂꯤꯕ ꯑꯉꯥꯡꯗꯨꯗ ꯊꯣꯡꯒꯅꯤ ꯄꯥꯜꯂꯕꯗꯤ ꯄꯥꯟꯖꯜ ꯊꯣꯏꯕ ꯁꯛꯀꯅꯤ ꯍꯥꯟꯅ ꯁꯒꯣꯜ ꯁꯥꯔꯝꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯃꯨꯛ ꯃꯄꯨ ꯁꯥꯗꯨꯅ ꯇꯣꯡꯒꯅꯤ ꯑꯗꯨꯒ ꯁꯥꯟꯅꯕ ꯑꯗꯨ ꯑꯃꯨꯛ ꯍꯧꯒꯅꯤ ꯑꯁꯨꯝꯅ ꯑꯃꯒ ꯑꯃꯒꯒꯤ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯗꯨꯅ ꯄꯥꯟꯖꯜ ꯌꯥꯝꯕ ꯇꯥꯟꯅꯗꯨꯅ ꯁꯥꯟꯅꯒꯅꯤ ꯃꯈꯥ ꯇꯥꯕ ꯑꯁꯤꯗꯤ ꯑꯃꯨꯛ ꯖꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯃꯁꯥꯟꯅ ꯑꯁꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯁꯥꯟꯅꯩ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯜꯂꯒ ꯁꯥꯟꯅꯕꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯁꯟꯖꯦꯟꯅꯕ ꯃꯇꯝꯗ ꯁꯟꯖꯦꯟꯕꯨꯡꯗ ꯁꯥꯟꯅꯕꯁꯨ ꯇꯧꯅꯔꯛꯏ ꯑꯔꯥꯞꯄ ꯑꯇꯣꯞꯄ ꯑꯃꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯈꯨꯟꯒꯤ ꯀꯥꯡꯖꯩꯕꯨꯡꯗ ꯊꯣꯛꯇꯨꯅ ꯁꯥꯟꯅꯕꯁꯨ ꯆꯠꯅꯔꯛꯏ ꯊꯥꯏꯅꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯟꯖꯥꯕꯨꯡꯅ ꯁꯟ ꯆꯥꯅꯅꯕ ꯃꯐꯝ ꯂꯩꯔꯝꯃꯤ ꯑꯗꯨ ꯁꯟ ꯁꯦꯟꯕꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯆꯥꯛ ꯏꯁꯤꯡ ꯆꯔꯥ ꯋꯥꯟꯊꯣꯛꯑ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯔꯕ ꯃꯇꯨꯡ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯟꯅꯔꯝꯃꯤ ꯉꯁꯤꯁꯨ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯃꯁꯛ ꯑꯃꯗꯤ ꯍꯧꯔꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯐꯤꯕꯨꯜ ꯍꯥꯕꯤ ꯍꯥꯏꯕ ꯊꯧꯔꯝ ꯑꯃ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕ ꯑꯅꯤꯒꯤ ꯃꯁꯥꯟꯅꯗ ꯎꯕ ꯐꯪꯏ ꯃꯊꯪꯒꯤ ꯃꯁꯥꯟꯅ ꯑꯁꯤꯗꯤ ꯅꯣꯝ ꯁꯒꯥꯏꯇꯣꯡ ꯃꯁꯥꯟꯅ ꯑꯁꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯁꯥꯟꯅ ꯑꯃꯅꯤ ꯃꯁꯥꯟꯅ ꯑꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕ ꯊꯣꯏꯗꯣꯛꯅ ꯈꯥꯏꯗꯣꯛꯄ ꯂꯩꯇꯦ ꯑꯅꯤꯃꯛꯅ ꯃꯇꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕꯁꯨ ꯌꯥꯏ ꯑꯉꯥꯡꯁꯤꯡꯅ ꯄꯪꯋꯥꯡ ꯋꯥꯡꯗꯕ ꯎꯁꯥꯗ ꯅꯠꯇ꯭ꯔꯒ ꯋꯥꯁꯥ ꯇꯣꯡꯂꯒ ꯅꯣꯝꯗꯨꯅ ꯁꯥꯟꯅꯕꯅꯤ ꯄꯨꯟꯅ ꯃꯥꯟꯅꯕ ꯁꯍꯦꯛꯇ ꯅꯣꯝ ꯁꯪꯒꯥꯏꯇꯣꯡ ꯆꯥꯅꯕ ꯂꯩꯇꯦ ꯇꯈꯦꯜ ꯊꯥꯡ ꯍꯥꯏꯅ ꯍꯟꯅ ꯁꯛꯀꯅꯤ ꯂꯣꯏꯅꯅ ꯃꯥꯅ ꯇꯣꯡꯂꯤꯕ ꯎꯁꯥ ꯑꯗꯨꯕꯨ ꯆꯥꯡ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯅꯣꯝꯒꯅꯤ ꯃꯁꯤꯗ ꯀꯥꯡꯕꯨ ꯅꯥꯏꯅꯗꯨꯅ ꯃꯤꯆꯪ ꯈꯥꯏꯗꯣꯛꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯁꯥꯟꯅꯕꯒꯤ ꯃꯇꯝꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯅꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃꯗ ꯌꯨꯝꯂꯛꯇꯁꯨ ꯈꯨꯜꯂꯛꯇꯁꯨ ꯏꯁꯥꯟꯗ ꯁꯥꯟꯅꯩ ꯃꯁꯥꯟꯅ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯤꯟꯊꯥꯡꯉꯩꯅ ꯁꯣꯟꯅꯔꯤꯕ ꯏꯁꯩ ꯁꯩꯔꯣꯜ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯔꯨꯕ ꯋꯥꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯄꯥꯈꯣꯡ ꯑꯣꯏꯅ ꯊꯅꯝꯕꯅꯤ ꯁꯒꯥꯏ ꯇꯣꯡꯗꯨꯅ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯛꯇꯗꯨꯅ ꯑꯃꯒ ꯑꯉꯝ ꯍꯥꯠꯅꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯊꯕꯛ ꯀꯟꯅ ꯁꯨꯅꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎꯔꯧ ꯑꯣꯏꯅ ꯊꯅꯝꯕ ꯃꯁꯥꯟꯅꯅꯤ ꯃꯊꯪꯒꯤ ꯃꯁꯥꯟꯅ ꯑꯁꯤꯗꯤ ꯁꯦꯕꯣꯠꯇꯤ ꯀꯥꯎꯅꯕ ꯃꯁꯥꯟꯅ ꯑꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯇꯅ ꯁꯥꯟꯅꯕ ꯃꯁꯥꯟꯅ ꯑꯃꯅꯤ ꯅꯤꯡꯒꯥꯡꯅ ꯐꯝꯂꯒ ꯈꯨꯠ ꯌꯦꯠ ꯑꯣꯏ ꯑꯅꯤꯃꯛ ꯍꯥꯏꯗꯣꯛꯇꯨꯅ ꯈꯣꯡ ꯅꯥꯃꯅ ꯀꯥꯎꯊꯣꯛ ꯀꯥꯎꯁꯤꯟ ꯊꯨꯞꯇꯣꯛ ꯊꯨꯞꯆꯤꯟ ꯇꯧꯗꯨꯅ ꯁꯥꯟꯅꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯒꯅꯤ ꯃꯥꯒꯤ ꯐꯤꯕꯝ ꯁꯦꯝꯅꯔꯕ ꯃꯇꯝꯗ ꯁꯥꯟꯅꯔꯣꯜ ꯑꯁꯤ ꯇꯞꯅ ꯁꯛꯀꯅꯤ ꯁꯦꯕꯣꯠꯇꯤ ꯂꯥꯏꯁꯝ ꯃꯆꯥ ꯕꯨꯕꯣꯠꯇꯤ ꯅꯪꯒ ꯑꯩꯒ ꯀꯥꯎꯅꯁꯤ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯤ ꯀꯧꯅꯥ ꯐꯨꯛꯇꯨꯡ ꯐꯨꯛꯇꯣꯛꯀꯦ ꯂꯩꯁꯥꯕꯤ ꯐꯤꯗꯨꯞ ꯁꯤꯡꯅꯁꯤ ꯄꯥꯈꯪ ꯈꯨꯗꯩ ꯁꯤꯡꯅꯁꯤ ꯁ꯭ꯋꯥ ꯁꯥꯟꯅꯔꯣꯜ ꯑꯁꯤ ꯁꯛꯇꯨꯅ ꯁ꯭ꯋꯥ ꯊꯥꯔꯕ ꯃꯇꯝꯗ ꯍꯩ ꯍꯥꯏꯅ ꯈꯣꯟꯊꯥꯡꯅꯅ ꯆꯤꯟꯕꯥꯟꯗ ꯈꯣꯟꯕꯒ ꯂꯣꯏꯅꯅ ꯈꯣꯡꯌꯥꯅ ꯁꯤꯠꯇꯨꯅ ꯀꯥꯎꯊꯣꯛ ꯀꯥꯎꯁꯤꯟ ꯇꯧꯗꯨꯅ ꯆꯣꯡꯂꯤꯕ ꯑꯗꯨ
kuiba tanabani chongba kuiba aduna angamba sakani athauba sokani masana asina nupi macha oibisigi masa phali hakchang kaya mathau tawhanduna chaure kalhanbada mateng yamna pangi sanagadaba mafamdi sangoi mangol sumang ananba mafam amada hektamak sanaba yai masana asi matam amadadi nupi macha oina bu poklabadi sanadaba leiramde haiba yai mathakta nengakiba masana ahum asida natana atei masana kaya amasu leiri khudam kharadam panbada thiri kapi uraubi kekulutpa khulopi sakthongbi laidi sanaba asina chigwasi maruni matamgi matungina masana sing asi asum mangtharakli ariba masana sing asi yengbadabu chamna ubani nungi artha leiba ngaktani sanafam leiraktaba matam sanglaktaba asina chingba kaya asidagi sana khonabada pukning chalaktaba tauri tasengbamakti sana khonaba hybasi angangsinggidamakdadi buddhi loksing chakhalhanba masama u phahanba amadi tungda aphaba mi oiraknaba kana khaba pambai amani aduna hwjikki matamda eikhoina angangsing asi ayambana lairik laisugi oina tawba oina ui aduna lairik laisu ngakta oina tawbna sana khonaba asi mokhogi da matam su phangdi aduga sana su sana hande aduna thaina ipai buna thambiraba masana kaya asi nongi oiba artha kaya amasung eikhoi singnabugi namta takpirakwa kaya yauri hybasi eikhoina khanglaga aduna akhoi sanabasi phai sanabasina maruina hakchang phali anai hodi hybasi tai aduna asigidi wari asi matang asida bisanjare aduga matungya atop episode amada hyriba wari asigi question answer adu amu pudu laksage mayam amu kana khurumjari akhoi ji wai matam mugi minarasi classes ki latam nipang subari yaoriba Angangsingi mangtharaklaba masana khara hybasi gi question answer sing asi question wai matam idana jare ahanba question asidi sanaba hybasi karamba matamdagi leiraklabagi pakhumda sanaba hybasi lai haktaktagi leirakle sumne igani ani suba question asidi sanabana kari kanai pakhumda sanabana hakchang phali abasu buddhi loksing saukhathalli ahum suba question da fibul habi haiba masana asigi maramda kari thajanaba lei pakhumda fibul habi haiba masana asi malem asi semduna laining thong lairem bi adina sada nauda samtharakpagi matangi haina thajanaba lei ari suba question da seboti kaunabana nupi machasingi punsida kari kanaba pibagi pakhumda seboti kaunabana nupi machasingi masa phali amadi hakchangi kaya mathau tawhanduna saurei kalhanbada mateng yamna pangi asumna hyriba wahang sing asigi pakhum asi leijare aduna akhoi hwjik yumda hazana notebook ta sindokpiraga hyriba sing asi chimpha oina amasung yan tanabidamukta tobiyo haiba wafani thamjaraga asigidamutani yamdagi khanjei thangijari pinabirasi